Paujadi Yumpok Maroiba Pau Kharab de Dojari, Naga ki Tonganba Firal amadi Constitution Yaodana, Aroiba Waroisin-gi draft agreement Semkhre. Aroiba Waroisin-gi draft agreement Nagaland gi CSO kaya Yaodana semba Loikhraba. Loinana Nagaland the Lady Rebel Group amadi Civil Society Organization kaya Loinana Indo-Naga Pistol ke Aroiba Waroisin NSN I'm Yarabasu Yadrabasu Center Atuba the Purakaduribani Aina Agency ki Pau Amana Aire. Pausin ay NSN I'm giti es mubagi kang buna di matam kaya dagi sana duna lakleba pistol ki Waroisin kudiak pinabada janing ba utre aduba Nagaland gi Lady ba atopa stakeholder sing na di oiroidaba Waroisin amat lakpada ayaba piri aire. Aroiba Waroisin asigi draft agreement amasu puthokpa loire aina Ministry of Home Affairs ki official amana phongdokhe loinan andagi draft agreement asi sembada ahanpo oina Tonganba civil society organization sing yaure masak naiba CSO Naga Gaunubura Federation Jauna atai sing charu yai aina su official asina phongdokle final draft agreement asigi manungda Manipur amadi Arunachal Pradesh Autonomous Council amam semba haibana propose tobaga loinana Naga gi MP masing engganba yauna Tonganba thaurangi thabak kayada sembani hairiba draft agreement asi NNPG amadi atai Naga gi lupsing na de ayaba pire aina su pau asina maga tare matam sangna center ka wari chanari ba Indo Naga pistol asi center gi mai dagi di thuna loisin ba pamla basu Bihar gi mikhal leibana khara thintal lagane ekot asi khuriyak pinabaga Nagaland anoba mikhal amasu pangtho ka dauri Nagalamoromda Naga ekot ki final draft agreement loiraba phawa Leingakna Tuminna Leithokpa afaba khudam natte kokome Naga ekot ki final draft agreement loire haina pause da yaroklaba phawada Union Home Minister na ngasi phawa wafam amata Manipur da miyam da hawdoktriba asi afaba khudam natte Manipur gi Leingak su Leithokpam thokte aina kokomi ki media coordinator Jidendra Ningombada thadorpa zerol amana haire zerol asina makatana hai thasi ki chachat tarukta India da Pongba Tonganba pause singda Ponglakiba Powda Yarokliba wafam Naga ekot ki final draft agreement Numit tarani ki Mamangda Loikhraba hairiba pau asi mapan thoklaba phawda India ki Home Minister Amit Shah ngasi phawwa wafam amata Manipur miyam ta phongdoktriba asi afaba khudam natte masi India ki thajaba manghanba amadi chupnam Leingak ki mami tarakpani aina lawe haukiba September gi chachat kungani thoi desu kokomi gi maikai dagi nahurana India ki Home Minister Manipur gi Governor amadi Manipur gi Chief Minister masada su haina khiba wang aknaba amadi aikoi gi phirep sing yawa memorandum ama amuk hana thaduna khangan kiba Leikhre aduba ngasi phopa Leingakna Tuminna laisinba aibasi nungnangba phawe Nagalamoromda state Leingakna kari thodang loribage kamdona Waroisin purakpada miyamgi matem pangkaduribage aibasi nakhai sengdabana miyamda nongma gi thajaba mangbagi chaw wangkhalakle final draft agreement asi numit tarani ki Mamangda loiduna Leikhre NSN am yaudrobasu tauragani aina phongdokhiba wafam masin asumbu oirabadi state Leingak leitaba ka pangkha koire aina logane masida maming tagi oiba Leingak oirabadi leibak kannanaba miyamna wari proba tabane madam asina leibak asibu kannanaba gidamak leibak miyamgi asobo thodang mathau tai atopa pau amadana Anwar Hussein da BJP ticket pipiduna pangal sing oiba matik chapa mute ama yahunbiu raido Mathang tha November chachat taret ta pangthokadoriba by election asida Manipur ki maitai pangal singna majority oina leiriba Lilong Kendra ki oina mamangi general election da BJP ticket da vote thengna ki ba Mohammad Anwar Hussein da BJP ki ticket pibi tuna hojik paliba Leingak asida pangal sing oina matik chapa mihut ama yahunbiu aina Rural Youth Development Organization changam dabi Imphal East ki president MD Mahibullah Chana thadorakwa cherol amana phongdorakle Serol asina makhatana hai lakliba by election asida Lilong Kendra ki oina BJP merek na mai pak na party asigi ticket matam chana lauthokbiyo Manipur da nungsi chana leminari ba phorup singi manung de hiram khudingda sotana lehori ba pangan singi amata ngairaba kendra asida BJP Manipur Pradesh na akhanaba miyang yengduna Mohammad Anwar da party asigi ticket bibiduna by election asida saruk hanbiyo loina sahi kya ki mamang dagi Manipur Leingak ki oiba thausil thaukai kya da saruk yaduna lakliba pangal simba haujik paliba BJP government asida jo hanagum thodang lohonbiyo aina jo BJP ki losing ba Mioi sigi pungning chingchinjari aiba wafam se cherol asina phongdorakle nauna Mioi chani ni phugam mapan Covid-19 positive oire anina Leikhidre ngasi jo Mioi chama konithoi discharge taukhre chaliba pungkon mari asida Manipur de Mioi chani gani phugba pan nauna Covid-19 positive oire Mioi anina Leikhidre ngasi jo Mioi chama konithoi na laichat asida ki phaduna discharge taukhre aire Health Department ki Assistant Director su oriba department asigi wangangloi Dr. Khairom Sasikumar Mamangda thadorak pacherol amana ai ngasi nauna positive oikiba Mioi chani ni phumapan asigi manungda taruk de Central Armed Police Force dagine
apunba positive asigi manungda mioi chani nifumari amade tribal history leitaba mioi ngaktani aire nauna positive oiraklaba sing asi tharaga state asida covid-19 ki apunba confirm case lesing tharagani thoi samri marfo pan Sukhre haujuk phawada laichat asidagi phagiba mi gi masing lesing mapan chatruk supna mari Sukhre haujuk active case da lesing ani chani pan supna manga leire ngasi Leikhidre mioi ani asi tharaga laichat asina Leikhidre mi gi masingna marfo Sukhre ngasi Leikhidre mioi asi Imphal dagi sahim ramangaram suraba amade Thobal dagi sahim ni furom suraba nupa ngaktani aire haujuk phawba laichat asidagi phagibagi changchada humdraga taruk dasmik nipan mapan oire ngasi positive oikiba district sing adudi Imphal West dagi marpuga taret Imphal East dagi marpuga nipan Thobal dagi ahum Bisnupur dagi taraga taret Chandel dagi amma Senapati dagi ani Churachandpur dagi kunga taruk Ufrul dagi mari Tamenglong dagi tara None dagi mangane Maragasida October gi ahum suba chayul dagi class 10 amade 12 thagada bising normal class Honbiu Association Covid-19 laichat namaram oiduna sahi asigi March thadagi normal class togdana Leithokpa matung October gi ahum suba chayul dagi class 10 amade 12 thagada mahiroising normal class huba yanbiu hain all Manipur recognized private school welfare association Manipur gi education minister da memorandum ama pisinkhre association asina pisinkheba memorandum aduda yauriba maru iba wafam singde kumja sok lesing ani supna manga dagi autuna leptuna posemna pangthor liba class 10 gi pre board exam asi session sok lesing ani kun mathoi desu Leingakna piba SOP ngakna pakthok anbio exam tha jagadaba mahiroi sing asigi awat apasing ojaga tanabada hena nungaina ba school da lakbagi ayaba pibiyo makhoi punamak mama mapagi ayaba yauraga lakhangani abadi Leingakna piba SOP sing ngakhangani aire Loinana National Education Policy sok lesing ani kun asi chanaba aurakpada hena kudong chanaba association asina numit nini chatagadaba seminar ama Manipur Press Club ta silagane seminar asi lagliba chache taraga taret amadi taraga nipanda pangthokane seminar asida lenga ki maikai digi wakhal loksinggi amade atai mathok taba mateng sing pangbiyo NEP asi hek chanharakpaga lamdam asidachu education gi lamda chauna ahungba purakani aibagi thajaba association asina thamle Raj Medicity Hospital dagi thaptok piko MC Progressive Raj Medicity Hospital Management Committee mangakan Thou-ongda Community Party Military Council Progressive na mafamatam ama hektada Khut tharagani aibo wafam kanglai khwai Micham Miyam da khangan bagat loinana hariba Raj Medicity Hospital asidagi thaptok na laibina ba Aroiba Cheksin wafam Miyam da laukthokchari aina party asigi cherolna aire party asigi enforcement and publicity secretary mahi khomba mitaina thadorakpa cherol amana hai party gi wafam asi thawai wawaidana indaba taragade matungda tholakpa asi anaki teksa kudimak masa masana thodang pujagadabane chingdaningai oiba misibina gamari leinaba wathok lanthok kayage matangda wakhal taminanaba Raj Medicity Hospital asige management authority gi miosing laibak miyam khangna KCP MC Progressive ta changjarakna pamamang thakta khangan kiba Leikhre adubo hospital gi authority na party gi wafamda atamnana chingdaraduna ngasi phawba otlaipa lei tawduna police department da paw pisinba khune ki jawul sabasu surrender khara de inchalaga wanga kamjau hulalakpagi thawong chathanduna lakle asigumba singnabagi thawong kaya sing asina maram oiduna party na hospital asibo mamang thakta thokiba singnaninga oiba misi kaya singdo business amagi damak rajniti wala khara gi marumda khuseng gi mihar chathare aina lawbaga loina Leikhidre miosing adugi aranba pambaina hakjang kaya lauthukna miramda jonbagi thabak chatharamba yabagi singnaba leire aiba wafam yam da thamlakle Aroiba content sing asigi maroiba pau khara asipo pau damjariba Manipur local news YouTube channel amade Facebook page asidagi yengbiri bupna mukpathaga chari loinana channel asina tumda kanarabadi subscribe like and share tawba kawigano punamupu amukana thaga chari